Matamgi Manipuri Wari channel asibu tabiriba khwai pumnamakpu taramnok chari ngasi amuk lawbirasi video call da rong Tabi Nungcthoi suba tangka thamoi sengna nushirabasu nungsijaba magi satamse yengba phawba ngamdrabani ikaiba haiba pumba masadura yamsinkrabagumna mangda layriba thamoi gi mapuni khanala chariba mahakpu mitna hangatna yengba ngamdabani nungsina dringai mamangdana uzahogi yengzahogi haiduna koitan tanazaba ngasina taseng nungsina raklaba kansidana ikaibasu henjinkhibani jagat londuna leiramba chimbagdusu wahi amata hainaba leikidre nupa masu ngakpai phamboi tawduna karidagi sukum kumlaktabani ikaina lukthana lepliba Sylviada haifettamak yenglakpani nakal da leptuna leiriba chingkhaidu Sylviagi manakta prap changsilaktuna leplaga mi takini haibagi mawongda yarakta nganglaga wa khara hairei nayumdu siyorabani nangsida lei kitabada lakpani noina wasin nang uninge ainadi phagidang tawba noida chalusirana aduga mahanoina henjalakpai wani wa adu taraga harabu nungsiboi nokfet tawrakpani karigumba kharadi haikre khangle kari wa hairino haibadudi khangba natte nupi magi manakta naksinkiba aduda sauningna mamit khana animakte yenglakpani adubu magi mityeng adudi uramdri makong adu sat thangduna prap changsilai aduga chingkhai gi makut pu paiduna chingthokpani matawduda chingkhai noklaga hairakpani hailaba nakok chakpuda horoklabo mo nganba thoksadana yam lemna aduma khumlai kok chakpa honingdri lemna tumina dum leyo nupa magi khonjal de tabada mangak haifet non khatuna yenglubani second fani yengba ngamdri mamit adu fat amuk non darai yengdi yengnglibani adubu mai sonbe henman khibanara yengba ngamdri wahai amata hai de lepliba magi manakta di changsilakta wahai khara hairai kayam kire sarutushan tawba nupi masu yengdi yengdana pakhumdi tapna dumak pirai kuire oh exam loidri faudi samlaki doira laki doini no yumda siyorabane khoi kai gya Sylvia da haifet yenglai aduga khumlai maram khangingbro kona khangu hoi nang phone do amda piro kanamtaga wari watai tawdrabasu khara khajik pakhatpa poklai makuta pariba phone adu chetna paiseli nganbasu khara naksilai aduga muksu hairai phone piro Sylvia tapna makut tingduna phone adu nganbada pirai aduga mamit aduna chingkhai di yenglai chingkhai su nokmiba maitongga loinana michi khatsilai se lokhango nganbagi makuta phone du paina lok to hangkre nganbasu phone du kadai otuni yengli kari bu thiri bano Sylvia su michi na haifet kadai changlino haini yenglai phone du paiselaga call list ta hana changlai aduga number singdu chingkhat chingtha tawduna amamam ta oina yenglakpani aduga amuk message ta changlai thoidokna miga thanabagi di yaramde Rebecca hoi Sanathoi hoiga thanabagi natana WhatsApp ta muk changlagi yenglai bisumani du sukre aduga Sylvia ri yengkhalai nupa ngaktani ni kanano risi harisna imana bani nganba phone de yengna makha tana hairai oh imana baiba hairaga chat singduda kari haina thanagi yenglai icham chamna thanabagi oirami mana khalibadudi oiramdri haifet fatfat chingduna kana thanabagi yawbano haina yenglai kana su yaramdri mamanabi ngaktaga thanabagi oirami nupagi di thoini yaramdri phone da muk pithoklai aduga hairai phone da wathiam tawno exam loidri fawti larik ta mai onsin bana phagani khale Sylvia ikai famsu thokpani ahing nungthil haiba leite phone sidada yungshinduna mamana basinga wathi warem tawduna matam yamna manghanbani
ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯍꯨꯠ ꯑꯍꯤꯡ ꯊꯦꯡꯂ ꯐꯥꯎꯕ WhatsApp ꯁ꯭ꯇꯦꯇꯁ ꯑꯃꯗꯤ ꯃꯦꯁꯦꯖꯇ ꯋꯥꯊꯤ ꯌꯥꯝꯅ ꯇꯧꯖꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯕꯗꯤ ꯇꯨꯝꯅꯤꯡꯕꯅ ꯍꯦꯛꯇ ꯍꯥꯟꯕꯅꯤ꯫ ꯐꯣꯟꯕꯨ ꯌꯦꯡꯈ꯭ꯔꯕꯗꯤ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯥꯒꯤꯗꯃꯛ ꯋꯥꯕꯤꯕ ꯀꯔꯤꯁꯨ ꯅꯥꯆꯨꯡꯂꯨꯗꯕꯅꯤ꯫ ꯃꯥꯅ ꯇꯧꯕꯅ ꯐꯩ ꯈꯟꯅ ꯃꯥꯒꯤ ꯀꯨꯁꯤꯗ ꯂꯩꯔꯛꯄꯅꯤ꯫ ꯀꯣꯏꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯇ ꯀꯨꯁꯤ ꯑꯣꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯌꯥꯔꯣꯏꯗꯧꯔꯤꯕ ꯃꯥꯜꯂꯤ꯫ ꯏꯀꯥꯏꯕꯅ ꯋꯥ ꯑꯃꯠꯇ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯆꯤꯡꯂꯦꯟꯁꯨ ꯕꯦꯜꯀꯣꯅꯤꯗꯒꯤ ꯌꯦꯡꯊꯔꯛꯄꯅꯤ꯫ ꯀꯣꯏꯅꯔꯤꯔꯥ ꯆꯝꯅ ꯋꯥꯔꯤ ꯁꯥꯔꯤꯔꯥ ꯆꯤꯡꯅꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯍꯦꯛ ꯊꯣꯛꯂꯨꯗꯧꯗꯨꯁꯨ ꯑꯣꯖꯥ ꯑꯣꯏꯔꯤꯕꯅꯤꯅ ꯐꯖꯃꯟꯗꯦ ꯈꯟꯗꯨꯅ ꯆꯥꯛꯅ ꯑꯗꯨꯃꯛ ꯈꯪꯖꯕꯅꯤ꯫ ꯉꯥꯟꯕ ꯍꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯤꯜꯚꯤꯌꯥꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯄꯨꯡ ꯀꯌꯥꯗ ꯂꯣꯏꯗꯣꯏꯅꯣ? ꯄꯨꯡ 4:30ꯗ꯫ ꯍꯧꯖꯤꯛꯇꯤ ꯑꯦꯛꯖꯥꯝ ꯃꯅꯨꯡꯅꯤꯅ ꯃꯤꯅꯤꯠꯁ ꯈꯔ ꯁꯥꯡꯊꯅ ꯑꯗꯨꯝ ꯇꯥꯛꯄꯤꯌꯦ꯫ ꯑꯣ, ꯍꯟꯕꯗꯤ ꯀꯅꯥꯒ ꯍꯟꯗꯣꯏꯅꯣ? ꯄꯄꯥꯅ ꯂꯧꯕ ꯂꯥꯛꯀꯅꯤꯌꯦ꯫ ꯐꯔꯦ ꯆꯪꯈ꯭ꯔꯣ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ, ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯦ꯫ ꯍꯣꯏ, ꯅꯪ ꯍꯥꯟꯅ ꯆꯪꯉꯣ꯫ ꯆꯤꯡꯈꯩ, ꯑꯩ ꯆꯪꯉꯦꯀꯣ꯫ ꯍꯥꯏꯔꯒ ꯍꯟꯅ ꯌꯦꯡꯕ ꯏꯀꯥꯏꯔꯗꯨꯅ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯉꯥꯟꯕ ꯍꯣꯏꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯁꯤꯜꯚꯤꯌꯥ ꯃꯣꯂꯤ ꯃꯣꯂꯤ ꯆꯪꯂꯛꯄꯗ ꯆꯤꯡꯂꯦꯟꯗꯨ ꯊꯣꯡꯖꯤꯜꯗ ꯆꯨꯝꯗ꯭ꯔꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯄꯥꯈꯠꯂꯛꯏ, ꯆꯪꯕ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯥꯁꯨ꯫ ꯆꯤꯡꯂꯦꯟ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯅꯪꯗꯤ ꯍꯧꯖꯤꯛꯇ ꯂꯥꯛꯏꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏ ꯊꯣꯛꯂꯨꯔꯤꯅꯣ? ꯁꯤꯜꯚꯤꯌꯥ ꯀꯤꯅ ꯀꯤꯅ ꯈꯨꯝꯂꯛꯏ꯫ ꯂꯥꯛꯑꯦ, ꯅꯠꯇꯦ, ꯀꯨꯏꯔꯦ꯫ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯧꯐꯝꯗ ꯇꯨꯃꯤꯟꯅ ꯐꯝꯈ꯭ꯔꯦ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯇꯞꯅ ꯐꯝꯊꯩ꯫ ꯆꯤꯡꯂꯦꯟꯁꯨ ꯌꯥꯝꯅ ꯂꯦꯝꯅ ꯃꯈꯣꯡ ꯀꯥꯔꯟ ꯆꯟꯗꯨꯅ ꯃꯈꯨꯠꯅ ꯁꯣꯐꯥꯗꯨꯗ ꯉꯥꯛꯂꯞ ꯇꯧꯅ ꯐꯝꯃꯤ꯫ ꯁꯤꯜꯚꯤꯌꯥ ꯇꯨꯃꯤꯟꯅ ꯂꯨꯛꯊꯗꯨꯅ ꯅꯣꯠꯕꯨꯛ ꯄꯦꯟꯅꯆꯤꯡꯕ ꯕꯦꯒꯇꯒꯤ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ꯫ ꯐꯝꯐꯝꯗꯤ ꯃꯥꯏ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕꯅꯤ꯫ ꯃꯔꯛ ꯃꯔꯛꯇ ꯇꯦꯕꯜ ꯑꯃꯅ ꯊꯠꯄꯅꯤ꯫ ꯁꯤꯜꯚꯤꯌꯥꯅ ꯃꯀꯣꯛ ꯂꯨꯛꯊꯗꯨꯅ ꯅꯣꯠꯕꯨꯛꯇꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯏꯔꯤꯕꯗꯣ ꯌꯦꯡꯈꯤꯕ ꯃꯤꯠꯐꯝ ꯍꯣꯡꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯑꯣꯖꯥꯅ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯂꯣꯜꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯃꯥꯁꯨ ꯅꯣꯟꯈꯠꯂꯛꯄꯅꯤ꯫ ꯑꯗꯨꯒꯗꯤ ꯑꯣꯖꯥꯅ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯨꯗꯗꯤ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯨꯛꯊꯈꯤ꯫ ꯆꯤꯡꯂꯦꯟ ꯃꯣꯃꯣꯟ ꯍꯥꯏꯐꯦꯠ ꯅꯣꯛꯂꯛꯏ꯫ ꯅꯪꯕꯨ ꯅꯨꯄꯥꯒ ꯀꯣꯏꯔꯕꯣ? ꯈꯪꯍꯧꯗꯅ ꯊꯥꯖꯗꯅ ꯍꯪꯂꯛꯂꯤꯕ ꯑꯣꯖꯥꯒꯤ ꯋꯥꯍꯪꯗꯨꯗ ꯉꯛꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ? ꯀꯣꯏꯅꯩ ꯍꯥꯏꯔꯒꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯕ? ꯀꯣꯏꯅꯗꯦ ꯍꯥꯏꯔꯒꯅ ꯀꯔꯤ ꯍꯥꯏꯔꯛꯄ? ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯂꯛꯇ꯭ꯔꯤ꯫ ꯁꯣꯔ ꯏꯐꯨꯟ ꯐꯨꯟꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯑꯃꯗꯨꯁꯨ ꯍꯥꯏꯀꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯥꯒꯤ ꯋꯥꯍꯪꯁꯦ ꯁꯣꯏꯔꯦ ꯈꯪꯖꯔꯛꯂ ꯃꯥꯜꯂꯤ꯫ ꯋꯥ ꯑꯃꯨꯛ ꯊꯩꯗꯣꯔꯛꯏ꯫ ꯍꯧꯖꯤꯛꯅꯦ ꯅꯨꯄꯥ ꯅꯍꯥꯒꯤ ꯏꯔꯥꯡ ꯇꯧꯕ ꯃꯇꯝ ꯅꯠꯇ꯭ꯔꯤꯀꯣ? ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯋꯥꯈꯜ ꯂꯥꯡꯐꯝ ꯈꯟꯕ ꯌꯥꯗꯦꯀꯣ? ꯍꯟꯗꯛꯃꯨꯛꯇꯤ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯁꯔ꯫ ꯑꯗꯨꯅꯤ ꯃꯔꯝ ꯃꯣꯛꯏ꯫ ꯉꯁꯥꯏ ꯉꯥꯟꯕ ꯍꯣꯏꯒ ꯑꯣꯟꯁꯤꯟꯅꯈꯤꯕꯒꯤ ꯆꯥꯛꯂꯝꯕ ꯑꯗꯨ ꯃꯥꯅ ꯍꯥꯏꯕ ꯌꯥꯔꯦ ꯈꯜꯂꯒ ꯋꯥꯈꯜꯗꯨ ꯈꯔ ꯏꯪꯊꯔꯛꯏ꯫ ꯀꯔꯝꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯏꯅꯣ, ꯀꯔꯤ ꯍꯥꯏꯅ ꯍꯧꯗꯣꯛꯇꯣꯏꯅꯣ ꯈꯟꯕꯅꯤ꯫ ꯐꯅ ꯑꯣꯏꯗꯨꯅ ꯃꯤꯄꯥꯏꯕꯗꯤ ꯑꯗꯨꯃꯛ ꯄꯣꯛꯂꯤꯕꯅꯤ꯫ ꯃꯥꯅ ꯑꯉꯥꯡꯅꯤ ꯍꯥꯏꯖꯔꯕꯁꯨ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏꯒꯨꯝꯕꯁꯦ ꯅꯨꯄꯥ 3-5ꯗꯤ ꯀꯣꯏꯔꯝꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯨꯔꯒꯅ ꯑꯃꯨꯛ ꯑꯣꯖꯥꯁꯦ ꯏꯀꯥꯏꯕ ꯈꯪꯗꯦ ꯍꯥꯏꯈꯤꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯈꯪꯕꯅ ꯑꯃꯨꯛ ꯆꯣꯞꯀꯗ꯭ꯔꯥ ꯄꯥꯈꯠꯂꯤ꯫ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯅꯕꯨ ꯌꯥꯕꯤꯔꯛꯂꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯌꯥꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯆꯣꯞꯄ ꯍꯥꯏꯕꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯤ ꯐꯣꯡꯍꯧꯗ꯭ꯔꯒꯅ ꯑꯇꯣꯞꯄꯅ ꯍꯥꯟꯈꯤꯗ꯭ꯔꯥ ꯃꯤꯄꯥꯏꯕ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡ, ꯑꯆꯤꯛꯄ ꯃꯐꯝ, ꯀꯅꯥꯒꯤꯁꯨ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥꯒꯨꯝꯂꯕ ꯁꯅꯥꯍꯜꯕꯨ ꯄ꯭ꯂꯥꯟ ꯌꯥꯠꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯔꯟꯖꯤꯠꯅ ꯁꯅꯥꯍꯜꯕꯨ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯏꯍꯤꯡ ꯁꯥꯕ ꯃꯈꯩ ꯐꯨꯕꯤꯔꯤ꯫ ꯇꯝꯊꯤꯅ ꯁꯣꯛꯂꯕ ꯑꯍꯜꯗꯨꯗ ꯇꯣꯝꯄꯣꯛꯅ ꯐꯥꯏꯜ ꯑꯃ ꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯁꯦ, ꯁꯥꯏꯟꯁ ꯇꯧꯔꯝꯃꯣ, ꯅꯠꯇ꯭ꯔꯒꯗꯤ ꯅꯊ꯭ꯋꯥꯏꯗ ꯂꯧꯕ ꯁꯣꯏꯗ꯭ꯔꯦ꯫ ꯁꯅꯥꯍꯜꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯅꯥꯀꯜꯗꯒꯤ ꯔꯟꯖꯤꯠꯅ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯔꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯉꯥꯏꯈꯣ꯫ ꯔꯟꯖꯤꯠ ꯁꯥꯎꯅ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯑꯅꯝ ꯌꯥꯝꯅ ꯀꯜꯂꯤ, ꯂꯣꯏꯁꯤꯜꯂꯁꯤ꯫
Sanahalsu wa ngang bangamboy ngamdaboy warawna aniduda yenglaga hairei. Nakoisi ichagumba ngaktani haina aina thajana loina rubase ai soibani ai kana leite haina ai bu otpadi nakoi afaba khak oiro nakoi na hatrabasu ai soidana sigani nongmadi ai kana leitrabasu nakoi se ai gini kana chakthokna hinglubase ai gi laibak thibani hoi hoi hatpiroroge se sign se fazana lemna torse pabum aikoi se nachagumba ngaktani kaino karim naraga amuk no I Tompok Sanahalgi manakta famlaga amuk fazana hairei. Pabung, aina haidi pabung ki chawra brickfam se aigini aigi ming bansilamo si khaktani sida pabung na harau na science dang toram labadi si thokidroba aina haijabadi pabung so halore pabung gini haibada nachana sudi lairadana sagai na tai ama pabu leitre hayeng pabung na sikraga asuk chawra fam se kanana sena hokidori ba aduna nacha ikhoida fazana sinaramo se sign torose File du paisili Sanahal na file du da yenglaga pulliba makutu suru lenglai Tompok na Bai, pabungi kutse amtahana lokthok piuse Ranjit na pulliba du lokthok pirai aduga pene kaine punna makutta insili Sanahal na mamit khana Tompok amadi Ranjit ta munna yenglai karisu tawbadi ngamjadi file du amuk paiduna sign taw sira khali Tompok harau minok amanok laga Ranjita yenglai makoi yiningba thungle haibagumna animak mamon noklai Sanahal sauna file adu laktana langthorai mataududa animak saubana mai haukre panthade jensindana Sanahal gi khori melai upai leitraba ahal masu pangal fudok pasungamda wana khangjari ikik lawa khonjelda asumna su hairai noi adumaina tawnu Tompok sa sauna adu ibatarabdi haibisi inasi Mangak metlibadu thadoklaga file du amuk insili Sanahal na Hare ai sanje tawrage sibada supuba yararoidaba landum khara sigidamakta napagumlaba aibu hatke thorangmadi kaidonungda afaba oiroi ngasi aibusu noina ngamle haiduna hatnabasu nakhoibusu ngamba amadi soidana lakani Matamduda chenduna su yaroi lantumduna su kanba ngamra yengo Mamitta mapit popop tana awaba khonjelda pakhatana hairei Ichagumlaba noina aibu atliba sumna nakoisu nakoigi na chagumbagi khutta soidana siba oyo Wahai kara se hairam laga Sanahalna sign torami anidu harauna nokjarei Makoina tamthina otpikiba naibikiba aduna ahalga ore mapangalga sole masadu wabana loirabani sor fawba inthizana honba ngamdre uirum pangduna warawna aniduda yenglamlaga masa adu longna adum haidakre mamit adusu aroiba oina tumkre Mirak narak yenglaga asiba hakchangdu puthoklaktuna gari manungda hapchilaga khara thaudoraklaga Khongbal sulaiba upambi sulaiba magi makhongda khamlaga thammi glassing dusu thugairami yengbada gari accident toba manabagi mawongda yamna haisingna semlami aduga makhoi anisu mayum tamna hanarakle Tompok su mayum yoraktuna gari do khamlamnaga makhutta file du paiduna imungda prap changlai mi hatlurabanina wakhaldu kainoma itau tawre pakhatba du kokna bahaidana tuminna yumyagi sofa duda gitfam thai Mapuroiba lakpa ngairamdi bi memthoisu kadagi tholai mapuroiba na tumina famduna lairamba duda ngakladuna hairei Thengmale halai se Tompok su kumlai Yadabaine Haraga file du pisinki Se jacksina thamo Memthoi mapuroiba na piraktiba du lauraga Sina kaino Kona wari sase adu hana jacksina thamluso nachanu pidi tumkrabra tumhaudri larik pa hauri bani thenge tumo hairuro Hoi ado chakti ai iru hanam dalurugi chakti charo Kaino irugi haisibo ingbasida khongkhutoina chamthokpiro ising khara lumbirak lagi
ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯅ ꯆꯠꯂꯣ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯇꯨꯝꯃꯨꯔꯣ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯇꯨꯝꯃꯨ ꯍꯥꯏꯌꯨ ꯃꯄꯨꯔꯣꯏꯕꯒꯤ ꯏꯐꯤꯡ ꯐꯤꯡꯕ ꯃꯇꯧꯁꯤꯗ ꯈꯔ ꯉꯛꯏ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯜꯂꯨꯗ꯭ꯔꯤ ꯍꯪꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯐꯥꯏꯜ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯊꯝꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯇꯨꯝꯅꯕ ꯍꯥꯏꯔꯤ ꯆꯥꯊꯣꯏ ꯊꯦꯡꯉꯤ ꯇꯨꯝꯊꯣꯛꯑꯣ ꯍꯣꯏ ꯃꯃꯥ ꯇꯨꯝꯃꯗꯕꯅꯤ ꯑꯗꯣ ꯕꯕꯥ ꯍꯜꯂꯛꯑꯕꯣ ꯍꯜꯂꯦ ꯇꯨꯝꯃꯣꯀꯣ ꯃꯃꯥ ꯊꯣꯛꯑꯒꯦ ꯍꯣꯏ ꯃꯃꯥ ꯁꯣꯝꯗꯅ ꯁꯤꯜꯚꯤꯌꯥ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯅꯃꯥ ꯄꯥꯔꯤꯕ꯭ꯔꯥ ꯑꯃ ꯇꯧꯔꯤ ꯐꯣꯟꯗꯨꯁꯨ ꯃꯅꯥꯛꯇꯅꯤ ꯊꯝꯂꯤꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯦꯡꯕ ꯂꯦꯞꯇꯦ ꯌꯦꯡꯂꯤꯕ ꯑꯗꯨ ꯉꯥꯟꯕꯒꯤ ꯃꯦꯁꯦꯖ ꯅꯠꯇ꯭ꯔꯒ ꯀꯣꯜ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯃꯥꯅ ꯍꯥꯟꯅ ꯀꯣꯜ ꯑꯃꯗꯤ ꯃꯦꯁꯦꯖ ꯊꯥꯕ ꯉꯝꯂꯝꯗꯦ ꯊꯥꯗꯤ ꯌꯥꯝꯅ ꯊꯥꯅꯤꯡꯕ ꯑꯗꯨꯒ ꯉꯝꯗꯤ ꯉꯝꯖꯗꯕ ꯍꯧꯗ ꯉꯥꯏꯔꯤꯕ ꯅꯨꯡꯁꯤꯅꯕ ꯑꯣꯏꯕꯅ ꯃꯥꯅ ꯍꯥꯟꯅ ꯀꯣꯜ ꯇꯣꯏꯅ ꯇꯧꯁꯤꯜꯂꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦ ꯈꯟꯈꯤꯒꯗ꯭ꯔꯥ ꯈꯜꯅ ꯋꯥꯈꯜ ꯃꯋꯟ ꯈꯜꯂꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯐꯣꯟꯃꯨꯛ ꯇꯧꯔꯛꯇ꯭ꯔꯁꯨ ꯃꯦꯁꯦꯖ ꯑꯝꯇ ꯑꯣꯏꯁꯨ ꯊꯥꯔꯛꯎꯕ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯑꯝꯇ ꯆꯪꯗ꯭ꯔꯤꯃꯤ ꯅꯪꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯕ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯦ ꯀꯥꯏꯅ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯁꯨꯡꯇꯧꯒ ꯇꯧꯔꯛꯇꯦꯃꯤ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅꯗꯤ ꯅꯪ ꯀꯣꯜ ꯇꯧꯔꯛꯇꯣꯏꯅ ꯉꯥꯏꯔꯤ ꯑꯗꯨꯒ ꯅꯪꯗꯤ ꯇꯧꯕꯤꯔꯛꯇꯦ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯊꯩꯖꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯤꯞꯊꯔꯛꯏ ꯏꯕꯦꯝꯆꯥꯁꯨ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯊꯣꯡ ꯊꯤꯜꯂꯛꯏ ꯕꯦꯝ ꯇꯨꯝꯃꯕꯣ ꯅꯪꯕꯣ ꯇꯨꯝꯃꯦ ꯊꯣꯡ ꯂꯣꯟꯗꯕꯅꯦ ꯐꯔꯦ ꯇꯨꯝꯃꯣ ꯊꯦꯡꯉꯤ ꯍꯌꯦꯡ ꯑꯃꯨꯛ ꯄꯥꯔꯣ ꯍꯣꯏ ꯃꯃꯥ ꯃꯁꯤ ꯍꯥꯏꯔꯒ ꯏꯕꯦꯝꯆꯥ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅ ꯇꯨꯝꯂꯤꯕꯗꯨ ꯌꯦꯡꯁꯤꯜꯂꯛꯏ ꯕꯦꯝ ꯏꯪꯍꯟꯒꯅꯨꯁꯦ ꯐꯩꯖꯨꯞꯀꯁꯦ ꯐꯖꯅ ꯁꯨꯕꯨ ꯍꯥꯏꯔꯒ ꯀꯥꯡꯈꯜꯒꯗ ꯊꯥꯕꯤꯔꯛꯏ ꯁꯤꯜꯚꯤꯌꯥꯅ ꯃꯃꯥ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯣꯔꯛꯀꯅꯨꯀꯣ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯣꯔꯛꯑꯣꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯨꯔꯤ ꯑꯗꯨꯒ ꯍꯧꯗꯣꯔꯛꯀꯅꯨ ꯀꯥꯏꯅ ꯆꯩ ꯆꯥꯅꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯧꯅꯤ ꯑꯁ ꯏꯪꯉꯦ ꯍꯧꯒꯠꯄ ꯇꯜꯂꯦ ꯍꯦꯛ ꯍꯧꯗꯣꯔꯛꯄꯗ ꯌꯦꯡꯉꯣ ꯑꯩꯗꯤ ꯌꯥꯔꯦ ꯇꯨꯝꯃꯣ ꯇꯨꯝꯃꯣꯏ ꯂꯥꯏꯔꯤꯛ ꯄꯥꯈꯤꯒꯦ ꯏꯆꯥꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯕꯤꯅꯤꯅ ꯄꯥꯈꯤꯒꯦ ꯍꯥꯏꯔꯣ ꯄꯥꯔꯣꯏ ꯁꯨꯡꯄꯥ ꯇꯨꯝꯅꯕ ꯇꯧꯔꯁꯦ ꯐꯣꯟ ꯃꯦꯠꯇꯅ ꯂꯩꯔꯅꯨ ꯐꯣꯟꯒ ꯃꯤꯠꯁꯤꯗ ꯎꯔꯛꯇ꯭ꯔꯤꯁꯦ ꯆꯍꯤ ꯐꯥꯔꯦ ꯃꯁꯛꯁꯤꯒ ꯍꯥꯏꯔꯝꯂꯒ ꯏꯕꯦꯝꯆꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯉꯥꯟꯕꯁꯨ ꯑꯗꯨꯃꯉꯥꯏ ꯇꯨꯝꯊꯕ ꯏꯌꯥ ꯌꯥꯔꯝꯗꯦ ꯁꯤꯜꯚꯤꯌꯥꯒꯤꯗꯤ ꯊꯣꯏꯅꯕꯨ ꯈꯟꯖꯤꯜꯂꯨꯗꯦ ꯊꯃꯣꯏꯗꯨꯗ ꯑꯋꯥꯕ ꯑꯃꯗꯤ ꯂꯩꯕꯒꯨꯝꯅ ꯋꯥꯈꯜꯗꯨ ꯂꯩꯇꯥꯔꯝꯗꯦ ꯃꯤꯠꯂꯨ ꯑꯅꯤꯗꯨꯁꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯁꯦꯂꯤꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯊꯃꯣꯏꯗꯨꯅ ꯋꯥꯔꯤꯕꯗꯨ ꯁꯦꯂꯤꯒꯤꯗꯃꯛ ꯑꯣꯏꯕꯅꯔꯥ ꯁꯤꯜꯚꯤꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯃꯦꯁꯦꯖ ꯊꯥꯅꯅꯤꯡꯕ ꯐꯥꯎꯔꯨꯗ꯭ꯔꯤ ꯐꯣꯟꯗꯨ ꯁꯨꯝ ꯑꯣꯠꯂꯒ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ ꯁꯤꯜꯚꯤꯌꯥꯁꯤ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯋꯥꯆꯞ ꯆꯪꯂꯛꯄꯅꯤ ꯉꯥꯟꯕ ꯑꯣꯟꯂꯥꯏꯟ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯄꯣꯛꯂꯛꯏ ꯃꯦꯁꯦꯖ ꯑꯃ ꯀꯣꯜ ꯑꯃ ꯇꯧꯔꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯖꯕꯁꯨ ꯐꯥꯎꯔꯤ ꯉꯥꯟꯕꯅ ꯑꯣꯟꯂꯥꯏꯟ ꯂꯩꯔꯒ ꯃꯦꯁꯦꯖ ꯑꯃ ꯐꯥꯎꯕ ꯊꯥꯔꯛꯇꯕ ꯑꯗꯨꯗ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯊꯥꯔꯁꯤꯔ ꯈꯜꯂꯤ ꯑꯃꯨꯛ ꯏꯀꯥꯏꯔꯗꯨꯅ ꯋꯥꯆꯞꯇꯒꯤ ꯊꯣꯛꯂꯛꯂꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯐꯣꯟꯗꯨ ꯃꯅꯥꯛꯇꯨꯗ ꯊꯝꯂꯒ ꯇꯨꯝꯕ ꯊꯦꯝꯖꯔꯤ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗ ꯇꯨꯝꯁꯤꯜꯂꯝꯕ ꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯗꯨꯅ ꯐꯠ ꯌꯦꯡꯉꯤ ꯅꯨꯡꯁꯤꯊꯣꯏꯕꯤ ꯃꯦꯁꯦꯖ ꯑꯗꯨ ꯎꯕꯗ ꯁꯤꯜꯚꯤꯌꯥ ꯅꯨꯡꯉꯥꯏꯔꯝꯗꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ ꯍꯔꯥꯎꯕ ꯅꯨꯡꯁꯤꯕꯅ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯀꯨꯏꯅꯒ ꯃꯇꯝ ꯂꯧꯗ꯭ꯔꯦ ꯔꯤꯄ꯭ꯂꯥꯏꯗꯨ ꯁꯠꯄꯤꯈ꯭ꯔꯦ ꯍꯥꯎ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕꯣ ꯇꯨꯝꯗ꯭ꯔꯤꯌꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯂꯥꯏꯔꯤꯛ ꯌꯦꯡꯂꯝꯃꯤꯅꯤ ꯑꯗꯨꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯏ ꯅꯨꯄꯥꯒꯗꯤ ꯃꯦꯁꯦꯖ ꯊꯥꯅꯕ꯭ꯔꯣ ꯊꯥꯅꯗꯦ ꯀꯅꯥꯝꯇꯒꯁꯨ ꯒꯨꯗ ꯅꯪꯗꯤ ꯅꯨꯄꯤꯒ ꯊꯥꯅꯕ꯭ꯔꯥ ꯀꯩ ꯍꯥꯏꯕ ꯑꯩꯅ ꯅꯪ ꯃꯥꯗꯣ ꯍꯥꯏꯒꯅꯣ ꯍꯥꯏꯔꯒ ꯂꯝ ꯌꯥꯝ ꯍꯦꯜꯂꯤ ꯑꯩꯒꯤ ꯅꯨꯡꯁꯤꯊꯣꯏꯕꯤꯁꯦ ꯁꯤꯜꯚꯤꯌꯥ ꯃꯦꯁꯦꯖꯇꯨ ꯄꯥꯔꯒ ꯅꯣꯛꯏ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯗꯨꯁꯨ ꯐꯥꯊꯖꯩ ꯀꯔꯝꯅ ꯇꯝꯌꯥꯏ ꯍꯥꯏꯅ ꯀꯧꯗꯣꯏꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯦꯁꯦꯖꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯥꯈꯤ ꯁꯣꯔꯤ ꯇꯝꯌꯥꯏ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯤ ꯀꯅꯥꯒꯤ
ꯅꯪꯒꯤ ꯅꯠꯇꯗꯤ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯈꯣꯟꯖꯦꯜ ꯑꯝꯇ ꯇꯥꯒꯦ ꯐꯣꯟ ꯇꯧꯔꯛꯀꯦꯀꯣ ꯍꯣꯏ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏ ꯍꯟꯗꯛꯇꯤ ꯀꯣꯜ ꯇꯧꯔꯛꯄꯒ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯋꯥ ꯂꯣꯟꯗꯅ ꯉꯥꯟꯕꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯉꯥꯏ ꯈꯣꯟꯖꯦꯜ ꯇꯥꯒꯦ ꯍꯥꯏꯔꯒ ꯃꯔꯣꯜ ꯂꯣꯟꯈꯤꯗ꯭ꯔꯤ ꯏꯀꯥꯏꯔꯤꯅꯤ ꯑꯦ ꯀꯩꯗꯧ ꯏꯀꯥꯏꯔꯤꯕ ꯏꯀꯥꯏꯒꯅꯨꯁꯦ ꯑꯝ ꯀꯧꯔꯣ ꯅꯨꯡꯁꯤꯅ ꯉꯝꯃꯔꯣꯏ ꯉꯝꯗꯕ ꯌꯥꯔꯣꯏꯁꯦ ꯅꯨꯡꯁꯤꯅ ꯑꯝꯇ ꯀꯧꯔꯛꯑꯣ ꯑꯁ ꯑꯩ ꯏꯀꯥꯏꯌꯦꯕ ꯍꯦꯛ ꯀꯧꯔꯛꯇ꯭ꯔꯕ ꯑꯩꯗꯤ ꯌꯦꯡꯉꯣ ꯐꯣꯟ ꯊꯝꯈꯤꯅꯤ ꯑꯗꯨꯒ ꯐꯣꯟꯁꯨ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯃꯦꯁꯦꯖꯁꯨ ꯁꯨꯡꯊꯥ ꯊꯥꯔꯣꯏ ꯉꯥꯟꯕꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯄꯥꯈꯠꯂꯛꯏ ꯅꯨꯄꯤ ꯃꯥꯗꯤ ꯏꯀꯥꯏꯕ ꯄꯨꯝꯕ ꯈꯥꯡꯖꯤꯟꯗꯨꯅ ꯀꯧꯅꯕ ꯍꯣꯠꯅꯔꯛꯏ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤ ꯇꯝꯌꯥꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯪ ꯀꯧꯅꯕ ꯍꯣꯠꯅꯕꯗ ꯃꯃꯤꯠ ꯃꯅꯥ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ ꯃꯈꯨꯠ ꯈꯨꯇꯨꯝ ꯀꯟꯅ ꯇꯥꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛꯇꯪ ꯀꯧꯔꯛꯏ ꯇꯝꯌꯥꯏ ꯐꯣꯟ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨ ꯈꯤꯇꯪ ꯂꯥꯞꯅ ꯇꯤꯡꯊꯣꯛꯂꯒ ꯁꯣꯔ ꯐꯣꯏꯅ ꯍꯣꯜꯂꯤ ꯇꯝꯌꯥꯏ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯀꯧꯈꯤꯕꯗ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯈꯤꯕꯒꯨꯝꯅ ꯃꯁꯥꯗꯨ ꯈꯔ ꯋꯥꯏ ꯁꯪꯕꯗꯧꯅ ꯇꯧꯔꯛꯏ ꯉꯥꯟꯕꯁꯨ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯏ ꯍꯥꯎ ꯑꯗꯣ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣ ꯁꯤꯜꯚꯤꯌꯥꯁꯨ ꯏꯀꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯅꯗꯕꯤ ꯂꯩꯅꯩ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯟꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ ꯏꯇꯣꯝꯇꯅꯤ ꯅꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ 4ꯅꯤ ꯅꯪꯗꯤ ꯅꯇꯣꯝꯗꯅꯤꯅ ꯃꯩꯈꯦꯠ ꯃꯔꯨ ꯑꯃꯗꯪ ꯇꯥꯔꯦ ꯃꯤꯅ ꯈꯦꯠꯇꯣꯛꯈꯤꯅꯤ ꯆꯦꯛꯁꯤꯜꯂꯨ ꯀꯗꯥꯏꯗꯩ ꯃꯩꯈꯦꯠ ꯃꯔꯨꯅꯣ ꯅꯠꯇꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯇꯣꯝꯗꯅꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯁꯤꯔꯣꯏ ꯂꯤꯂꯤꯅꯤ ꯁꯤꯜꯚꯤꯌꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯉꯥꯟꯕ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯈꯣꯟꯖꯦꯜ ꯃꯦꯡꯅ ꯀꯧꯔꯛꯏ ꯅꯨꯡꯁꯤꯊꯣꯏꯕꯤ ꯃꯁꯤꯗꯅꯤ ꯁꯤꯜꯚꯤꯌꯥꯒꯤ ꯊꯃꯣꯏꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯤꯕ ꯊꯃꯣꯏ ꯃꯍꯤ ꯆꯦꯜꯂꯤꯕ ꯃꯁꯥ ꯑꯗꯨ ꯄꯪꯊꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤ ꯉꯥꯟꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯟꯒꯠꯂꯛꯂꯤ